ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯐꯝꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯦ꯫ ꯚꯤꯃꯣꯇꯤ ꯃꯪꯒꯣꯟꯗ ꯐꯝꯂꯒ ꯃꯁꯥꯒ ꯃꯄꯨꯔꯣꯏꯕꯒ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯒꯦꯠꯇꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯚꯤꯃꯣꯇꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯩꯔꯥꯕꯒ ꯃꯣꯅꯤꯀꯥꯒꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡꯔꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯩꯔꯥꯕꯅ ꯁꯤꯖꯥ, ꯀꯩꯗꯧꯔꯤꯕ ꯅꯪꯒꯤ ꯃꯄꯥꯟꯁꯤꯗ? ꯃꯅꯨꯡꯗ ꯔꯦꯟꯖꯅ ꯂꯩꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯋꯥꯈꯜꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯅꯈ꯭ꯌꯥ, ꯅꯪꯅ ꯈꯪꯂꯔꯣꯏ꯫ ꯏꯆꯦ, ꯍꯧꯔꯦꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯄꯥꯈꯠꯂꯤꯁꯤꯕꯣ? ꯅꯆꯥꯗꯣ ꯇꯦꯟꯁꯟ ꯁꯨꯝ ꯂꯩꯍꯜꯂꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯕ꯫ ꯍꯣꯏꯁꯤ ꯂꯥꯛꯑꯣ, ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯅꯪꯕꯨ ꯊꯦꯡꯂꯦ, ꯆꯥꯊꯣꯛꯑꯝꯃꯣ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯁꯅꯈ꯭ꯌꯥ, ꯈꯤꯠ ꯉꯥꯡꯕꯤꯔꯛꯂꯅꯨꯕ, ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯃꯁꯤꯗꯤ꯫ ꯃꯣꯅꯤꯀꯥ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯒ ꯐ꯭ꯔꯦꯁ ꯑꯞ ꯑꯣꯏꯊꯣꯛꯂꯒ ꯀꯤꯆꯟꯗ ꯂꯥꯛꯏ꯫ ꯃꯣꯅꯤꯀꯥꯒ ꯚꯤꯃꯣꯇꯤꯒꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯔꯦ꯫ ꯃꯩꯔꯥꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ? ꯃꯣꯅꯤꯀꯥ ꯆꯥꯛ ꯆꯥꯔꯝꯗꯨ ꯂꯦꯞꯂꯒ ꯃꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯌꯥꯒꯗꯧ ꯃꯥꯟꯗꯦ꯫ ꯑꯉꯥꯡꯗꯣ ꯃꯤꯍꯨꯜ ꯀꯌꯥ ꯐꯪꯗ꯭ꯔꯦ꯫ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯕꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯥꯟꯕꯅꯤ꯫ ꯑꯣꯛꯁꯤꯖꯦꯟ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯚꯤꯃꯣꯇꯤꯅ ꯑꯉꯥꯡ ꯃꯆꯥꯁꯨ ꯌꯥꯎꯔꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯅꯤꯀꯥꯅ ꯍꯣꯏ ꯃꯥꯏꯗ, ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ꯫ ꯃꯩꯔꯥꯕꯅ ꯅꯪꯅ ꯗꯣꯛꯇꯔ ꯄꯨꯂꯤꯁ ꯀꯧꯔꯝꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯩꯀꯣ, ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯒꯤ꯫ ꯚꯤꯃꯣꯇꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯅꯈ꯭ꯌꯥ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯃꯣꯅꯤꯀꯥꯅ ꯑꯁ ꯌꯥꯔꯦꯕ ꯅꯣꯏꯁꯤꯗꯤ, ꯆꯥꯛꯁꯦ ꯉꯥꯛꯇ ꯅꯦꯅꯥ ꯇꯥꯅ ꯆꯥꯁꯦ, ꯄꯥꯕꯨꯡꯁꯨ ꯍꯧꯔꯨꯅꯨ ꯈꯤꯠ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯁꯤꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯍꯧꯏ꯫ ꯊꯣꯏꯁꯅꯥ ꯐꯣꯟ ꯄꯥꯛꯅ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯏꯁꯅꯥꯗ ꯗꯤꯁꯇꯔꯕ ꯇꯧꯔꯅꯤ ꯈꯟꯕꯅ ꯐꯣꯟ ꯄꯥꯛꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥꯕꯨ ꯀꯥ ꯍꯦꯟꯅ ꯑꯣꯚꯔ ꯔꯤꯗꯤꯡ ꯇꯧꯒꯅꯨ, ꯅꯁꯥ ꯋꯥꯍꯟꯒꯅꯨ ꯍꯥꯏꯅꯁꯨ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯁꯅꯥꯍꯜꯒ ꯂꯩꯃꯒꯗꯨ ꯄꯨꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯋꯥꯗ꯭ꯔꯤꯕꯣ? ꯊꯣꯏꯁꯅꯥ ꯃꯄꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯤꯌꯦ ꯄꯄꯥ꯫ ꯑꯦꯛꯖꯥꯝꯗꯣ ꯗꯦꯠ 18ꯗꯒꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ꯫ ꯀꯨꯏꯗ꯭ꯔꯦꯗꯅ, ꯊꯥ ꯐꯥꯗ꯭ꯔꯦ꯫ ꯏꯆꯥꯕꯨ ꯀꯌꯥꯝ ꯂꯣꯏꯔꯒꯦ? ꯕꯥꯏꯑꯣꯁꯦ ꯆꯦꯞꯇꯔ 3ꯗꯤ ꯋꯥꯠꯂꯤ꯫ ꯍꯥꯟꯅꯕꯨꯗꯤ ꯄꯥꯔꯦ, ꯑꯗꯣ ꯑꯃꯨꯛꯀ ꯔꯤꯚꯥꯏꯁ ꯆꯠꯈꯤꯅꯤ꯫ ꯃꯦꯠꯇꯤ ꯑꯅꯝꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯞ 10 ꯃꯅꯨꯡꯗ ꯆꯟꯕ ꯉꯝꯒꯗ꯭ꯔꯣ ꯏꯆꯥꯕꯣ? ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯞ 5 ꯐꯥꯎꯕ ꯆꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯄꯥ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯑꯗꯨꯅꯤ꯫ ꯂꯩꯃꯅ ꯑꯁ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛꯇ ꯄꯥꯝꯃꯟꯗꯅ ꯉꯥꯎꯔꯅꯤ꯫ ꯕꯦꯃꯥ ꯄꯥꯔꯨꯅꯨ ꯂꯥꯏꯔꯤꯛꯀ, ꯉꯥꯎꯔꯒ ꯆꯠꯅꯕꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯇꯅꯤ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯂꯩꯃ? ꯑꯁꯦꯡꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯃꯃꯥꯡꯒꯤ ꯏꯅꯦ ꯀꯕꯣꯛꯅꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯉꯥꯎꯔꯦ ꯍꯥꯏꯅꯔꯤꯗꯨꯕꯨ ꯇꯥꯗ꯭ꯔꯣ? ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯐꯩꯔꯞꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯁꯣꯏꯔꯣꯏ ꯅꯪ ꯑꯉꯥꯎꯕꯒꯤ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯃꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯃꯥ ꯅꯄꯥꯅ ꯉꯥꯡꯂꯤꯁꯤ ꯇꯥꯔꯨꯅꯨꯀꯣ, ꯉꯥꯎꯅꯅꯕꯅꯤ꯫
ꯃꯃꯥ, ꯅꯪ ꯑꯩꯅ ꯁꯣꯏꯔꯤꯁꯤ ꯉꯁꯤ ꯂꯥꯎ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯗ ꯌꯦꯠꯂꯨꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯆꯤꯡꯗꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯕꯤꯗ꯭ꯌꯥꯒ ꯑꯗꯤꯇ꯭ꯌꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯑꯗꯤꯇ꯭ꯌꯅ, ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯣ ꯄꯥꯈꯠꯄꯒ ꯀꯩꯝ ꯐꯥꯎꯗ꯭ꯔꯥ ꯍꯥꯏꯕꯅꯦꯃꯤ꯫ ꯄꯥꯕꯨꯗꯤ ꯄꯥꯈꯠꯂꯤ, ꯑꯗꯣ ꯊꯥꯏꯅꯗꯒꯤ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔꯛꯇꯕꯩꯔꯥ ꯈꯪꯗꯦ, ꯀꯌꯥ ꯄꯥꯅꯤꯡꯕ ꯄꯣꯛꯇꯦꯕ꯫ ꯏ, ꯀꯩ ꯍꯥꯏꯕꯗꯨꯅ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯅꯌꯥꯝꯕ ꯁꯥꯊꯤꯕ ꯑꯃ ꯂꯩꯔꯤꯗꯣ ꯅꯪ ꯀꯤꯗ꯭ꯔꯦ? ꯑꯁ, ꯄꯜꯂꯛꯀꯅꯨꯗ, ꯗꯥꯎꯒ ꯌꯥꯔꯣꯏ꯫ ꯑꯗꯤꯇ꯭ꯌ ꯅꯣꯛꯂꯒ, ꯚꯥꯂꯣ, ꯑꯩ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯅꯩ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯑꯝꯇ ꯌꯥꯔꯦꯀꯣ? ꯇꯨꯝꯅ ꯃꯔꯣꯟ ꯑꯃ ꯇꯨꯝꯅꯤꯡꯕꯅꯦ꯫ ꯏ, ꯐꯥꯒꯤ ꯅꯠꯇꯦꯅꯦ, ꯂꯥꯏꯔꯤꯛꯇꯨ ꯈꯔ ꯄꯥꯎ꯫ ꯌꯥꯔꯣꯏꯌꯦ, ꯔꯤꯖꯜ ꯌꯦꯡꯂꯒ ꯀꯞꯈꯤꯗꯅꯤ꯫ ꯆꯠꯂꯣꯗ, ꯔꯤꯖꯜ ꯐꯖꯗ꯭ꯔꯒꯅ ꯊꯣꯛ ꯆꯦꯜꯂ ꯂꯣꯏꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯚꯥꯂꯣ ꯍꯥꯏꯁꯤꯅꯤ꯫ ꯆꯥꯕꯅꯤ ꯀꯩ ꯆꯥꯗꯣꯏꯕ ꯍꯥ? ꯅꯪ ꯅꯨꯄꯥꯅꯤ, ꯅꯪꯅ ꯈꯟꯗꯧꯅꯤ ꯑꯗꯨꯗꯤ꯫ ꯅꯪ ꯋꯥꯁꯦ ꯑꯩ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯇꯥꯔꯣꯏ ꯅꯪꯗꯤ, ꯇꯥꯔꯣꯏꯕ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯣ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯎ ꯁꯣꯝꯃꯤ꯫ ꯑꯁ, ꯍꯣꯏꯍꯦ, ꯄꯥꯒꯦ, ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯒꯅꯨꯀꯣ, ꯊꯝꯃꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ꯫ ꯑꯗꯤꯇ꯭ꯌ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯒ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯅ ꯁꯛꯇꯥꯃꯤꯟꯅꯩꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕ꯫ ꯁꯣꯝꯗ ꯔꯨꯝꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯔꯣꯖꯔꯅ, ꯚꯥꯏ, ꯑꯦꯛꯖꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯛꯇꯤꯕꯥꯁꯅ, ꯃꯟ ꯌꯨꯡꯉꯨ ꯐꯕꯅꯤ꯫ ꯔꯣꯖꯔ ꯁꯛꯇꯤꯕꯥꯁꯅ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯑꯃ ꯖꯨꯠ ꯆꯥꯕ ꯋꯥꯗꯤ ꯑꯝꯇ ꯍꯥꯏꯔꯣꯏꯅ꯫ ꯍꯩꯃꯥ, ꯐꯥꯒꯤꯔꯣꯏ ꯍꯥꯏꯁꯦ, ꯃꯊꯥ ꯁꯥꯏ ꯍꯥꯏꯕꯗꯨ ꯍꯥꯏꯕꯅꯤ꯫ ꯔꯣꯖꯔ ꯃꯦꯀꯤꯔꯥꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯅꯪꯗꯤ ꯂꯣꯏꯔꯝꯅꯤ ꯄꯥꯕ, ꯑꯗꯣ ꯑꯦꯛꯖꯥꯝꯗ ꯈꯤꯇ ꯁꯤꯟꯒꯦ꯫ ꯋꯥꯊꯤ ꯇꯧꯗꯧ ꯁꯔꯨꯛ ꯂꯥꯏꯔꯤꯛꯇꯨ ꯄꯥꯎꯁꯨ ꯆꯠꯂꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯔꯣꯖꯔꯅ, ꯅꯣꯏ ꯑꯃꯅꯁꯨ ꯌꯥꯅꯤꯡꯗꯦ, ꯑꯃꯅꯁꯨ ꯄꯛꯇꯦ꯫ ꯑꯣ ꯐꯔꯦ, ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤꯅꯦ, ꯁꯤꯗꯕꯝꯅꯤ, ꯁꯤꯗꯕꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯈ꯭ꯔꯦ꯫ ꯁꯛꯇꯤꯕꯥꯁꯅ, ꯃꯧ ꯐꯠꯇꯕꯤ ꯌꯥꯝ ꯃꯥꯜꯂꯦ꯫ ꯃꯦꯀꯤꯔꯥꯖꯅ, ꯌꯥꯔꯦ ꯅꯪꯃꯁꯨ ꯍꯧꯔꯨꯔꯅꯨ, ꯈꯠꯇ ꯈꯟꯅꯔꯣ, ꯃꯔꯩ ꯇꯧꯔꯕ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ꯫ ꯃꯦꯀꯤꯔꯥꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯛꯇꯤꯕꯥꯁꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗꯨ ꯇꯧꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯡ 3ꯗꯨꯗ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ ꯃꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯃꯁꯥꯒꯤ ꯇꯦꯕꯜ ꯅꯥꯀꯟꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯁꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯏꯁꯥꯕꯨ ꯂꯣꯏꯔꯕꯣ? ꯊꯣꯏꯁꯅꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯂꯣꯏꯔꯦ ꯃꯃꯥ, ꯁꯨꯝ ꯔꯤꯚꯤꯖꯟ ꯆꯠꯂꯝꯕꯅꯤ꯫ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯑꯗꯨꯁꯨ ꯌꯦꯡꯉꯨ ꯐꯖꯅ, ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ, ꯊꯣꯛꯈ꯭ꯔꯗꯤ ꯍꯟꯖꯤꯜꯂꯛꯄꯇ ꯑꯣꯏꯗꯦ꯫ ꯍꯣꯏ꯫ ꯄꯨꯡꯗꯤ 8 ꯇꯥꯔꯛꯀꯗꯧꯔꯦ, ꯉꯥꯏꯍꯥꯛ ꯄꯥꯔꯒ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯃꯛ ꯄꯥꯍꯧꯔꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯁꯀ꯭ꯔꯤꯟꯗꯨ ꯉꯥꯜꯂꯛꯏ꯫ ꯐꯣꯟ ꯁꯀ꯭ꯔꯤꯟ ꯉꯥꯜꯂꯛꯄꯗꯨꯗ ꯊꯣꯏꯁꯅꯥ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯕꯦ, ꯐꯖꯅ ꯏꯔꯝꯃꯨꯀꯣ, ꯕꯦꯁ ꯑꯣꯐ ꯂꯛ, ꯀꯥ ꯍꯦꯟꯅ ꯇꯦꯟꯁꯟ ꯂꯩꯒꯅꯨ꯫ ꯇꯦꯟꯁꯟ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗꯅꯦ ꯅꯀꯣꯛꯇꯣ ꯉꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝꯗꯣ ꯐꯖꯅ ꯏꯌꯨꯀꯣ꯫ ꯅꯪꯅ ꯁꯨꯛꯄꯥ ꯄꯥꯗ꯭ꯔꯤꯕ ꯇꯣꯄꯤꯛꯇꯨꯗꯤ ꯄꯥꯔꯨꯔꯅꯨ, ꯍꯥꯟꯅ ꯄꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯀꯥꯎꯔꯅꯤ꯫ ꯑꯟꯁꯔ ꯏꯕꯗ ꯀꯣꯏꯁꯟꯗꯣ ꯀꯥꯜꯂꯒ ꯏꯒꯅꯨ, ꯑꯗꯨꯝ ꯏꯊꯔꯛꯑꯣ, ꯑꯗꯨꯒ ꯑꯣꯚꯔ ꯔꯥꯏꯇꯤꯡꯁꯨ ꯇꯧꯒꯅꯨꯀꯣ꯫ ꯄꯦꯄꯔ ꯌꯦꯡꯕꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯈꯣꯠꯅꯤꯡꯗꯕꯅꯤ꯫ ꯅꯪꯒꯤ ꯔꯣꯜ ꯀꯩꯀꯥ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯃꯨꯟꯅ ꯌꯦꯡꯒꯗꯣ, ꯈꯤꯇꯪꯗ ꯁꯣꯏꯅꯗꯣꯏꯅꯤꯀꯣ꯫ ꯁꯦꯟꯇꯔꯗꯣ ꯏꯕꯣꯇꯣꯟꯗ ꯇꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯗꯗꯥ ꯂꯥꯛꯀꯦ꯫ ꯊꯣꯏꯁꯅꯥ
ꯂꯥꯛꯂꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯏ ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯤ꯫ ꯗꯗꯥ, ꯄꯥꯕ ꯂꯣꯏꯔꯦ, ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯤ꯫ ꯋꯤꯁꯀꯤ, ꯊꯦꯡꯛ ꯌꯨ ꯗꯗꯥ꯫ ꯗꯗꯥꯅ ꯍꯥꯏꯕ ꯂꯣꯏꯃꯛꯁꯦ ꯑꯩ ꯂꯣꯏꯅ ꯏꯜꯂꯒ ꯇꯧꯔꯝꯗꯣꯏꯅꯤ꯫ ꯔꯤꯄ꯭ꯂꯥꯏꯁꯤ ꯄꯤꯔꯝꯂꯒ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯁꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯃꯥꯅ ꯆꯥꯛ ꯈꯔ ꯏꯜꯂꯤ ꯅꯥꯀꯟꯗ, ꯃꯄꯥꯅ ꯁꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯈꯔ ꯀꯨꯞꯊꯅ ꯇꯥꯛꯏ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯤꯠꯆꯟꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯅ, ꯂꯥꯏꯅꯤꯡꯊꯧ ꯀꯩꯀꯥꯗꯤ ꯈꯨꯔꯝꯂꯕ꯭ꯔꯣ? ꯉꯁꯥꯏ ꯈꯨꯔꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯁꯨꯔꯖꯗꯦꯕꯁꯨ ꯈꯨꯔꯝꯃꯨ ꯑꯗꯨꯒ ꯆꯠꯂꯣ꯫ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨꯀꯣ꯫ ꯊꯣꯏꯁꯅ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯔꯖꯗꯦꯕꯗ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯒ ꯃꯃꯥꯗ ꯃꯅꯝ ꯅꯝꯕꯤꯌꯨ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯁꯥꯕꯨ ꯃꯅꯝ ꯅꯝꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯥꯎꯜꯗꯒꯤ ꯆꯤꯅꯤ ꯈꯔ ꯂꯧꯔꯒ ꯃꯁꯥꯒꯤ ꯃꯌꯥꯗ ꯏꯜꯂꯤ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯅ ꯅꯆꯥꯅꯨꯄꯤꯗ ꯄꯪꯏꯟꯗ ꯏꯟꯖꯤꯜꯂꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏ ꯍꯥꯏꯁꯤꯗꯤ ꯋꯥꯈꯜ ꯂꯩꯇꯥꯅꯅꯦ ꯊꯨꯝꯅꯕ ꯏꯅꯕ ꯑꯗꯨꯒꯤꯅꯤ ꯏꯜꯂꯤꯁꯤ ꯆꯤꯅꯤꯁꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯗꯥꯏꯕꯦꯇꯤꯁꯀ ꯅꯥꯗꯅ ꯂꯣꯏꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯌꯥꯝ ꯈꯠꯅꯅꯤꯡꯉꯗꯤ ꯍꯣꯔꯦꯟ ꯑꯉꯥꯡꯁꯦ ꯊꯤꯟꯕꯜꯂꯒ ꯈꯟꯅꯁꯤ꯫ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯈꯤꯠ ꯍꯧꯕꯤꯔꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤ, ꯆꯠꯂꯧꯔꯁꯤ꯫ ꯅꯃꯥꯁꯦ ꯅꯥꯠꯄꯨ ꯇꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯅ ꯃꯃꯥꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯒ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯃꯐꯝꯗꯨ ꯐꯖꯅ ꯆꯤꯜꯂꯤ꯫ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯏ꯫ ꯁꯅꯥꯍꯜ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯕ ꯌꯥꯗꯗꯨꯅ ꯂꯥꯞꯇꯛꯅ ꯈꯥꯝꯂꯝꯂꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯣꯡꯅ ꯆꯪꯂꯛꯏ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯗ, ꯊꯣꯏꯕꯤ, ꯀꯔꯤꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯥꯎꯗ꯭ꯔꯦ ꯄꯄꯥ꯫ ꯐꯖꯅ ꯏꯔꯝꯃꯨꯀꯣ, ꯄꯥꯈꯠꯄ ꯇꯧꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯣꯏ꯫ ꯊꯣꯏꯁꯅ ꯃꯃꯤꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯄꯥꯏꯈꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯗ꯭ꯌꯥꯅ ꯃꯈꯨꯠ ꯍꯥꯏꯔꯛꯏ, ꯁꯨꯝꯅ ꯂꯥꯎ ꯍꯥꯏꯅ꯫ ꯊꯣꯏꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥ ꯎꯕꯗ, ꯕꯦꯁ ꯑꯣꯐ ꯂꯛ ꯚꯥꯏ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯁꯦꯝ ꯇꯨ ꯌꯨ꯫ ꯔꯣꯁꯅꯤꯅ, ꯈꯤꯇꯪꯗꯤ ꯄꯦꯟꯗꯦ ꯑꯩ꯫ ꯑꯣꯁꯤꯟꯅ, ꯀꯔꯤꯒꯤ? ꯑꯁꯨꯛ ꯋꯥꯅ ꯆꯍꯤ 2 ꯇꯝꯃꯛꯄꯁꯦ ꯉꯁꯤ ꯍꯥꯏꯕ ꯄꯨꯡ 3 ꯂꯣꯏꯁꯤꯟꯗꯣꯏꯅꯤꯀꯣ? ꯕꯤꯗ꯭ꯌꯥꯅ, ꯑꯩꯁꯨꯅꯤ, ꯄꯦꯟꯗꯦ꯫ ꯑꯣꯁꯤꯟꯅ, ꯆꯠꯂꯣꯍꯦ, ꯌꯦꯡꯅꯤꯡꯗꯦ꯫ ꯕꯤꯗ꯭ꯌꯥꯅ, ꯐꯔꯦ ꯏꯕꯦꯝꯃ ꯅꯁꯛꯇꯨꯒ꯫ ꯑꯣꯁꯤꯟꯅ, ꯂꯥꯏꯔꯤꯛꯅ ꯄꯥꯖꯗ꯭ꯔꯒ? ꯕꯤꯗ꯭ꯌꯥꯅ, ꯍꯔꯦ, ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩꯀꯣ꯫ ꯔꯣꯁꯅꯤꯅ, ꯅꯕꯥꯅꯤ ꯉꯁꯤ ꯁꯣꯏꯗ ꯐꯨꯝꯕ ꯇꯅꯝꯅꯤꯀꯣ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯁꯤꯗ? ꯑꯣꯁꯤꯟꯅ ꯍꯧꯔꯛꯄꯅꯤ꯫ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯣꯁꯅꯤꯅ, ꯌꯥꯔꯦ, ꯆꯞ ꯃꯥꯟꯅꯩ ꯅꯕꯥꯅꯤ꯫ ꯑꯣꯁꯤꯟ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯌꯥꯝ ꯄꯥꯔꯛꯑꯒꯦ? ꯈꯔ ꯑꯗꯨꯝ꯫ ꯅꯪꯗꯤ? ꯑꯐꯕ ꯈꯔ ꯆꯤꯟꯐꯥ ꯄꯨꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥ, ꯗꯥ ꯄꯥꯏꯈꯣꯝꯕ ꯑꯁꯤꯗ ꯂꯥꯛꯑꯦ ꯇꯨ꯫ ꯊꯣꯏꯁꯅꯥ ꯕꯤꯗ꯭ꯌꯥꯒꯤ ꯋꯥꯗꯨꯗ ꯕꯤꯗ꯭ꯌꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯝꯗꯤ ꯌꯦꯡꯉꯤ, ꯎꯔꯦ꯫ ꯂꯥꯞꯇꯛꯅ ꯏꯋꯥꯡ ꯋꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯣꯏꯁꯅꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯁꯥꯏꯟꯁ ꯇꯧꯔꯛꯂꯤ, ꯄꯥꯈꯠꯀꯅꯨ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇ ꯅꯣꯝꯂꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯔꯣꯁꯅꯤꯅ, ꯌꯥꯝ ꯆꯥꯛꯆꯩꯗ꯫ ꯑꯣꯁꯤꯟꯅ, ꯍꯩꯍꯥ, ꯐꯪꯉꯔꯣꯏ ꯈꯣꯏꯗꯤ꯫ ꯕꯤꯗ꯭ꯌꯥ ꯁꯧ ꯁꯧ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤꯗꯤ ꯂꯥꯛꯑꯦ, ꯑꯩꯈꯣꯏꯗꯤ ꯂꯥꯛꯇꯦꯕ, ꯅꯨꯡꯉꯥꯏꯅꯤ ꯍꯣꯔꯦꯟ꯫ ꯔꯣꯁꯅꯤꯅ, ꯅꯪꯗꯤ ꯅꯨꯡꯁꯤꯗꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇꯨ ꯍꯥꯡꯂꯛꯏ꯫ ꯃꯍꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯅ ꯆꯪꯈ꯭ꯔꯦ ꯈꯪꯕꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯤꯇ꯭ꯌ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯂꯒ, ꯀꯩꯅꯣ
ꯆꯪꯈ꯭ꯔꯕꯣ? ꯍꯣꯏ. ꯅꯃꯥꯏꯃ ꯆꯥꯛꯏꯗ. ꯐꯣꯟꯗꯨꯗ ꯀꯔꯤ ꯇꯧꯔꯤꯅꯣ? ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯏꯅꯤ. ꯑꯩꯅꯔꯣ? ꯎꯄꯥꯏ ꯂꯩꯇꯦ. ꯅꯗꯨ ꯎꯗ꯭ꯔꯦ. ꯑꯁ, ꯍꯣꯔꯦꯟꯗꯤ ꯏꯁꯧꯅ ꯂꯣꯏꯔꯅꯤ ꯑꯃꯨꯛꯇꯣꯏꯕ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯤꯇ꯭ꯌ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯧꯅꯤ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯅꯤꯡꯗ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯅ ꯄꯥꯏꯈꯣꯝꯕꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯊꯣꯛꯂꯛꯄꯗ ꯒꯦꯠꯇ ꯔꯣꯁꯅꯤ ꯍꯣꯏ ꯂꯦꯞꯇꯨ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯦꯞꯂꯝꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯆꯠꯂꯤ꯫ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯅ ꯀꯧꯔꯛꯏ꯫ ꯁꯤꯗ ꯂꯥꯛꯑꯣ꯫ ꯊꯣꯏꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ? ꯍꯣꯏ, ꯅꯣꯏꯗꯤ? ꯔꯣꯁꯅꯤ ꯌꯥꯝ ꯕꯤꯠ ꯂꯩꯇꯅ ꯈꯨꯝꯂꯛꯏ, ꯉꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏ, ꯃꯊꯪ ꯁꯕꯖꯦꯛꯁꯨ ꯅꯨꯡꯉꯥꯏꯅꯤ, ꯑꯗꯨꯗꯤ ꯅꯩꯔꯛꯀꯅꯤ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯋꯥꯔꯤꯗꯤ, ꯑꯣꯁꯤꯟꯅ, ꯕꯤꯔꯥꯅꯤ ꯀꯣꯏꯁꯟꯗꯨꯕꯨ ꯀꯩꯅꯣ, ꯀꯅꯥ ꯁꯦꯝꯃꯤꯖꯥꯠꯅꯣꯕ? ꯕꯤꯗ꯭ꯌꯥꯅ, ꯈꯪꯗꯦꯗ, ꯏ ꯌꯥꯝ ꯀꯥꯏ ꯑꯩ꯫ ꯊꯣꯏꯁꯅꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ, ꯅꯕꯥꯅꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯣ? ꯕꯤꯗ꯭ꯌꯥꯅ, ꯅꯨꯡꯉꯥꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯣ ꯑꯁ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯀꯣꯏꯁꯟ ꯌꯥꯝ ꯌꯥꯎꯏꯗ꯫ ꯊꯣꯏꯁꯅꯥꯅ, ꯍꯣꯏ, ꯈꯔꯗꯤ ꯂꯨꯅ ꯁꯦꯝꯃꯤ ꯀꯣꯏꯁꯟꯗꯣ, ꯀꯣꯏꯁꯟꯗ ꯑꯣꯏꯅ ꯂꯩꯔꯒ ꯍꯪꯉꯤ꯫ ꯑꯣꯁꯤꯟꯅ, ꯑꯍꯩꯕ ꯅꯣꯏꯒꯤꯗꯤ ꯐꯕ, ꯍꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏꯁꯅꯥꯅ, ꯑꯁ ꯇꯥꯅꯤꯡꯗꯦꯕ, ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯕꯨ ꯀꯩꯅꯣ, ꯆꯞ ꯃꯥꯟꯅꯩ ꯁꯤꯕꯨ꯫ ꯕꯤꯗ꯭ꯌꯥꯅ, ꯍꯩ ꯍꯥ, ꯅꯣꯏꯅ ꯈꯔꯗꯤ ꯍꯦꯟꯅ ꯄꯥꯔꯦꯗꯅꯗꯣ꯫ ꯊꯣꯏꯁꯅꯥꯅ, ꯏꯁ ꯋꯥꯔꯤꯗꯤꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯤꯡꯕꯨ ꯑꯦꯛꯖꯥꯝ ꯀꯃꯥꯏ ꯇꯧꯔꯝꯒꯦ? ꯃꯆꯤꯟ ꯌꯥꯡꯕ ꯔꯣꯁꯅꯤꯅ ꯐꯠ ꯈꯨꯝꯂꯛꯏ, ꯄꯥꯕꯨꯡ ꯅꯩꯁꯤꯜꯂꯝꯃꯅꯤ, ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯣꯏꯁꯟ ꯍꯪꯖꯤꯜꯂꯦ, ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯈꯪꯗꯕ ꯑꯟꯁꯔ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ, ꯏꯆꯦ, ꯏꯆꯥꯁꯤꯡꯒꯤ ꯑꯟꯁꯔꯗ ꯑꯣꯖꯥꯗꯣ ꯃꯀꯣꯛ ꯉꯥꯎꯕ ꯁꯣꯏꯗ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥꯅ, ꯉꯥꯎꯍꯜꯂꯒꯦꯗ ꯂꯩꯔꯦ, ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯉꯥꯎꯍꯟꯕꯅꯤꯅ, ꯔꯤꯚꯦꯟꯁ ꯈꯔ ꯂꯧꯒꯦ ꯄꯥꯕꯨꯡ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ, ꯃꯁꯤꯗꯤꯅꯦ, ꯐꯔꯦ ꯐꯔꯦ, ꯏꯄꯥꯍꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯒ ꯄꯨꯟꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯣꯝꯅ ꯂꯥꯛꯏ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯂꯥꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯁꯅꯥꯍꯜ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯑꯦꯛꯖꯥꯝꯗꯨꯕꯨ ꯀꯝꯗꯧꯔꯝꯒꯦ ꯏꯆꯥꯕꯣ? ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯄꯄꯥ, ꯑꯗꯣ ꯀꯣꯏꯁꯟ ꯑꯃꯗꯤ ꯉꯝꯗ꯭ꯔꯦ, ꯇꯪꯈꯥꯏ ꯑꯃ ꯏꯔꯒ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯀꯥꯏꯗꯦ, ꯀꯣꯏꯁꯟ ꯑꯃꯇꯪꯅꯤ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯃꯥꯡꯗ ꯈꯥꯝꯂꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯊꯛꯇꯒꯤ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯥ ꯃꯆꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯂꯥꯛꯂꯤꯗꯅ, ꯀꯝꯗꯧꯔꯝꯃꯦ? ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯨꯡꯉꯥꯏ ꯃꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯅꯥꯄꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯆꯥꯛ ꯆꯥꯔꯁꯤ, ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯃꯃꯥ, ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯀꯩꯅꯣꯝ ꯆꯥꯔꯒꯦ, ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯈꯔ ꯆꯥꯁꯤꯅꯦ, ꯉꯁꯥꯏ ꯅꯪꯅ ꯆꯥꯔꯤꯗꯨꯗꯤ ꯈꯤꯇꯪꯅꯤ, ꯅꯁꯥ ꯆꯣꯛꯊꯅꯤ꯫ ꯍꯣꯔꯦꯟ ꯀꯩꯅꯣꯝ ꯆꯥꯔꯒꯦꯕ ꯃꯃꯥ, ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯅꯥꯍꯜꯅ, ꯑꯉꯥꯡꯁꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯏꯆꯥꯅ ꯆꯥꯛ ꯆꯥꯗꯕꯕꯨ ꯃꯃꯥ ꯑꯣꯏꯕꯩꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯣ꯫ ꯁꯅꯥꯍꯜꯅ, ꯃꯁꯤꯗꯤꯀꯣ, ꯃꯆꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ ꯆꯠꯂꯨ ꯆꯠꯂꯨ, ꯄꯣꯊꯥꯖꯔꯨ, ꯋꯥꯔꯝꯃꯅꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯆꯥꯁꯦ ꯃꯁꯥꯁꯤ ꯋꯥꯔꯅꯤ, ꯍꯣꯔꯦꯟ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯖꯕꯤꯔꯣ? ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦꯀꯣ꯫ ꯄꯨꯡ ꯀꯌꯥꯗ ꯍꯟꯕꯤꯔꯛꯇꯣꯏꯅꯣ?
ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯀꯦ. ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄ꯭ꯔꯥ? ꯑꯔꯨꯕ ꯀꯦꯁ ꯂꯥꯛꯂꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯀꯣꯛ ꯉꯥꯎꯔꯅꯤ. ꯍꯣꯏ. ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯣꯝꯗ ꯀꯨꯝꯊꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ. ꯊꯣꯏꯁꯅꯥꯗꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯄꯥꯏꯈꯣꯝꯕꯗ ꯀꯣꯜ ꯇꯧꯏ. ꯀꯣꯜꯗꯨ ꯍꯦꯛ ꯇꯧꯕꯒ ꯄꯥꯏꯈꯠꯂꯛꯇꯦ. ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯄꯗ ꯃꯇꯝ ꯈꯖꯤꯛ ꯂꯧꯈꯤ. ꯄꯥꯏꯈꯣꯝꯕꯅ ꯍꯜꯂꯣ ꯗꯗꯥ. ꯍꯥꯎꯅꯦ. ꯀꯩꯗꯧꯔꯨꯏꯅꯣ? ꯃꯃꯥꯗꯣ ꯆꯥꯛ ꯄꯤꯖꯔꯝꯕꯅꯤ, ꯒꯨꯂꯤꯁꯨ ꯄꯤꯖꯔꯝꯕ. ꯈꯣꯜꯂꯛꯄꯗꯣ ꯇꯥꯏ. ꯑꯗꯨꯗ ꯍꯦꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ. ꯁꯥꯎꯅꯨꯀꯣ. ꯁꯥꯎꯗꯦꯗ. ꯑꯗꯣ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ? ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ. ꯑꯗꯣ ꯀꯣꯏꯁꯟ ꯑꯃꯇꯪꯅꯤꯅ ꯉꯝꯗꯦ. ꯇꯪꯈꯥꯏ ꯑꯃ ꯄꯦꯄꯔ ꯂꯥꯛꯈꯤꯕꯅ ꯍꯥꯜꯂꯤ ꯑꯣꯖꯥꯅ. ꯏꯆꯦ ꯑꯃꯇꯪꯅꯤꯗ. ꯑꯣꯖꯥꯅ ꯈꯣꯠꯄ ꯋꯥꯗꯅꯕ ꯊꯅꯝꯃꯅꯤ ꯈꯟꯗꯣꯛ. ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯑꯁꯦꯡꯕ? ꯍꯣꯏ ꯑꯁꯦꯡꯕꯒꯤ. ꯑꯗꯣ ꯅꯪꯕꯨ ꯍꯜꯂꯛꯄꯒꯤ ꯀꯔꯤ ꯆꯥꯔꯒꯦ? ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯝ ꯆꯥꯔꯒꯦ. ꯆꯥꯛ ꯑꯣꯏꯅꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯑꯩ. ꯐꯔꯦ. ꯑꯗꯨꯗꯤ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨꯀꯣ. ꯆꯥꯁꯤꯜꯂꯨ. ꯀꯩꯀꯩ ꯈꯔ ꯆꯥꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ. ꯋꯥꯅꯤꯕ. ꯍꯣꯏ ꯆꯥꯒꯦ. ꯑꯗꯨ ꯗꯗꯥ. ꯇꯥꯏꯌꯦ. ꯉꯁꯥꯏ ꯗꯥ ꯑꯗꯤꯇ꯭ꯌꯗꯣ ꯂꯥꯛꯇꯕ꯭ꯔꯣ? ꯂꯥꯛꯏ. ꯎꯗꯦꯅ. ꯄꯥꯏꯈꯣꯝꯕꯅ ꯃꯥꯗꯣ ꯃꯣꯏ ꯕꯥꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯅꯤ. ꯑꯗꯨꯒꯤꯅꯤ. ꯅꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈꯤꯕꯅꯤ. ꯕꯤꯗ꯭ꯌꯥꯗꯣ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ ꯃꯥ ꯉꯁꯥꯏ ꯎꯗꯕꯒꯤ. ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯃꯥꯁꯨ ꯁꯥꯎꯔꯝꯃꯅꯤꯅ ꯃꯨꯔꯨꯝ ꯁꯣꯟꯈꯤꯕꯅꯤ ꯌꯥꯝꯅ. ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯣ ꯑꯣꯐ ꯅꯨꯃꯤꯠ 2ꯇꯪ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ ꯍꯟꯗꯛꯇꯤ ꯑꯣꯐ ꯀꯌꯥ ꯄꯤꯗꯦ. ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯨ ꯊꯨꯅ ꯂꯣꯏ. ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯋꯥꯔꯅꯤ. ꯅꯁꯥꯗꯣ ꯄꯣꯊꯥꯔꯣ. ꯊꯝꯃꯒꯦꯀꯣ. ꯍꯣꯔꯦꯟ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯔꯝꯗꯥꯏꯗ ꯃꯦꯁꯦꯖ ꯑꯃ ꯐꯠꯊꯔꯝꯃꯨꯀꯣ. ꯑꯗꯨꯒ ꯂꯣꯏꯔꯛꯄꯗꯒ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ. ꯊꯣꯏꯁꯅꯥꯁꯨ ꯐꯣꯟ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ. ꯁꯣꯝꯗ ꯕꯤꯗ꯭ꯌꯥꯒ ꯑꯗꯤꯇ꯭ꯌꯒꯗꯨ ꯀꯟꯅ ꯈꯠꯅꯔꯤ. ꯕꯤꯗ꯭ꯌꯥ ꯁꯧ ꯂꯥꯎꯅ ꯑꯗꯤꯇ꯭ꯌꯗ ꯁꯧꯔꯞꯅ ꯍꯥꯏꯔꯛꯏ. ꯅꯇꯨꯅ ꯆꯠꯄꯗ ꯑꯩꯁꯦ ꯅꯪꯅ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇ꯭ꯔꯣ? ꯐꯩ. ꯇꯣꯛꯅꯔꯦꯕ ꯂꯣꯏꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤ. ꯅꯠꯇꯦꯃꯤ ꯅꯪꯕꯨ. ꯁꯥꯎꯈꯤꯅꯨ ꯍꯥꯏꯕ. ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ. ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ. ꯑꯩꯗꯣ ꯁꯣꯝꯗ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯤ ꯆꯤꯟꯕꯒꯤ ꯕꯕꯥꯅ ꯉꯥꯡꯂꯛꯇꯣ ꯇꯥꯗꯦꯅ ꯈꯤꯇꯪ ꯁꯥꯊꯣꯛꯂꯒ ꯁꯥꯟꯅꯕꯅꯦꯕ ꯀꯣꯜ ꯋꯥꯔꯤꯗꯣ. ꯑꯗꯨꯒ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯅꯣꯏ ꯆꯪꯉ ꯂꯩꯔꯝꯃꯤ. ꯑꯗꯨꯒꯤꯅꯤ. ꯇꯥꯅꯤꯡꯗꯦ. ꯅꯪꯅꯦ ꯑꯅꯤ ꯂꯣꯏꯅꯔꯦ ꯍꯥꯏꯁꯤꯅꯤꯀꯣ. ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯏꯁꯧ ꯂꯥꯡꯒꯅꯨ ꯀꯩꯗꯧꯒꯦ? ꯇꯥꯅꯤꯡꯗꯦ. ꯋꯥ ꯂꯣꯏꯔꯦ. ꯊꯥꯖꯗ꯭ꯔꯒ ꯕꯕꯥꯗ ꯐꯣꯟ ꯇꯧꯔ ꯍꯪꯅꯁꯤꯔꯥ? ꯌꯥꯝ ꯇꯥꯅꯤꯡꯗꯤꯌꯦ. ꯑꯝꯇ ꯊꯝꯃꯣ. ꯉꯥꯛꯇ ꯇꯨꯝꯒꯦ. ꯑꯁ. ꯄꯥꯏꯈꯣꯝꯕꯗ ꯍꯪꯖꯧ ꯊꯥꯖꯗ꯭ꯔꯒ. ꯊꯝꯃꯦ. ꯆꯒꯠꯅꯦ ꯉꯥꯡꯉꯛꯀꯅꯨ. ꯀꯣꯜꯒ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯀꯛꯏ. ꯑꯗꯤꯇ꯭ꯌ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯗꯤꯇ꯭ꯌ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯀꯣ. ꯁꯤꯒꯨꯝꯕꯁꯤꯗ ꯊꯣꯛꯑꯣꯅ ꯑꯗꯨꯝ ꯇꯝꯃ ꯂꯩꯔꯕꯅꯤ. ꯑꯩ ꯄꯦꯜꯂꯤ. ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯁꯥꯄꯨ ꯀꯟꯅ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫